ꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯀꯨꯡꯅ ꯇꯥꯕ ꯎꯃꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯃꯈꯜ ꯃꯈꯜꯒꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯃꯈꯜ ꯁꯨꯅ ꯇꯥꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯗ ꯂꯝꯍꯨꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯃꯆꯥ ꯑꯄꯤꯛꯄ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯅꯣꯡꯃꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯊꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯉꯥ ꯑꯇꯩꯁꯤꯡꯒ ꯀꯌꯥ ꯂꯣꯏꯅꯗꯅ ꯃꯈꯣꯏ ꯈꯛꯇ ꯇꯔꯛ ꯇꯔꯛ ꯍꯔꯥꯎꯅ ꯂꯩꯖꯔꯝꯃꯤ꯫ ꯍꯥꯟꯅꯒꯨꯝ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ "ꯅꯨꯄꯤ, ꯑꯩ ꯉꯁꯤꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪꯅꯦ ꯏꯆꯥꯗꯣ ꯀꯣꯟꯗꯨꯅꯅꯦ ꯅꯤꯡꯊꯤꯅ ꯅꯃꯤꯠ ꯅꯥꯁꯤꯡꯅ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ ꯂꯩꯔꯝꯒꯦ ꯅꯨꯄꯥ, ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯉꯟꯅ ꯌꯨꯝꯗ ꯍꯟꯕꯤꯔꯛꯑꯣ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯍꯜꯂꯛꯀꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯅ ꯃꯀꯣꯟꯗ ꯃꯆꯥꯕꯨ ꯀꯣꯜꯍꯧꯗꯨꯅ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯑꯁꯨꯝ ꯎꯃꯪꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯕ ꯌꯥꯕ ꯁꯥ ꯊꯤꯔꯛꯄꯅ ꯁꯥ ꯑꯃꯠꯇ ꯐꯥꯔꯝꯗꯦ꯫ ꯅꯨꯡꯊꯤꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯁꯥ ꯑꯃꯠꯇ ꯐꯥꯕ ꯉꯝꯗ꯭ꯔꯕꯗ ꯂꯝꯍꯨꯏ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ "ꯏꯁ, ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯉꯁꯤꯗꯤ ꯆꯤꯟꯖꯥꯛ ꯑꯣꯏꯕ ꯌꯥꯕ ꯁꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗꯤ ꯏꯆꯥ ꯑꯄꯤꯛꯄ ꯑꯗꯨꯗꯤ ꯀꯔꯤ ꯄꯤꯖꯅꯤ? ꯃꯃꯥꯉꯩꯒꯗꯤ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯏꯆꯥꯗꯤ ꯄꯤꯖꯗꯕꯗꯤ ꯌꯥꯔꯣꯏꯁꯦ꯫ ꯑꯍꯤꯡꯗꯤ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯗꯅ ꯀꯞꯄꯅ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯁꯥ ꯑꯃꯗꯤ ꯐꯥꯗꯅꯗꯤꯅꯦ ꯍꯟꯈꯤꯗꯕꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯔꯣꯏꯗꯧꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯍꯟꯕ ꯂꯩꯇꯅ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨ ꯁꯥ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯣꯟꯅꯊꯪꯗ ꯊꯦꯕ ꯑꯃ ꯃꯥꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯄ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ "ꯍꯩꯁ, ꯑꯥꯗ ꯊꯦꯕ ꯑꯃꯗꯤ ꯂꯥꯛꯂꯦꯁꯦ꯫ ꯃꯁꯤ ꯍꯦꯛꯇ ꯐꯥꯔꯒꯦ꯫ ꯑꯁꯤꯒꯤ ꯅꯥꯄꯤ ꯑꯁꯣꯡꯕ ꯑꯁꯤꯗꯅꯦ ꯍꯦꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯒꯦ." ꯍꯥꯏꯗꯨꯅ ꯅꯥꯄꯤ ꯑꯁꯣꯡꯕ ꯑꯃꯗ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨ ꯂꯨꯝꯗꯨꯅ ꯃꯐꯝ ꯆꯥꯕ ꯁꯦꯝꯗꯨꯅ ꯊꯦꯕ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯊꯦꯕ ꯑꯗꯨꯗꯤ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯂꯨꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯂꯣꯠꯂꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯆꯨꯡꯁꯤꯟꯗꯨꯅ ꯊꯦꯕ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯠꯇꯨꯅ ꯃꯀꯣꯟꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯊꯦꯕ ꯑꯃꯗꯨꯅ ꯃꯈꯣꯏ ꯍꯨꯝ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯝꯍꯨꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯎꯃꯪꯒꯤ ꯁꯥ ꯑꯇꯩꯁꯤꯡꯅꯁꯨ ꯀꯌꯥ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯊꯥꯏꯅ ꯂꯝꯍꯨꯏ ꯂꯥꯕꯒꯤ ꯃꯄꯥꯒꯤ ꯍꯥꯛꯇꯛꯇ ꯎꯃꯪꯒꯤ ꯆꯠꯅꯕꯤ ꯊꯨꯒꯥꯏꯗꯨꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯈꯤꯕꯒꯤ ꯑꯃꯗꯤ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯣꯡꯁꯥꯗ ꯑꯔꯥꯟꯕ ꯄꯥꯎꯀꯦꯟ ꯇꯝꯁꯤꯟꯗꯨꯅ ꯁꯥ ꯉꯥꯁꯤꯡꯕꯨ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯜꯂꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯂꯝꯗꯦ, ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ "ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯨ ꯅꯠꯇꯕ ꯑꯩꯒꯤ ꯏꯄꯥꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯁꯥꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯕ, ꯑꯩꯕꯨ ꯇꯣꯉꯥꯟꯅ ꯇꯥꯍꯟꯕꯤꯕ, ꯏꯄꯥꯅ ꯑꯗꯨꯝ ꯇꯧꯈꯤꯕꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯋꯥꯐꯝ ꯇꯥꯍꯟꯕꯤꯕ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯝꯍꯨꯏ ꯑꯃꯣꯝꯗ ꯍꯦꯛ ꯍꯦꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯀꯠꯆꯩ꯫ "ꯁꯦ, ꯈꯜꯂꯨꯔꯅꯨꯁꯦ ꯅꯨꯄꯥ, ꯃꯈꯣꯏꯁꯨꯅꯦ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ꯫ ꯏꯀꯨꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯅꯪꯕꯨ ꯑꯁꯨꯃꯛ ꯋꯥꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯁꯦ꯫ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯦ ꯂꯥꯛꯈꯤꯅꯤꯁꯦ, ꯋꯥꯒꯅꯨꯁꯦ꯫ ꯍꯌꯦꯡꯗꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯀꯗꯕꯅꯤꯅꯅꯦ ꯅꯁꯥꯗꯣ ꯋꯥꯔꯅꯤꯁꯦ, ꯇꯨꯝꯂꯁꯤ." "ꯈꯜꯂꯔꯣꯏ ꯈꯟꯕꯁꯦ ꯍꯦꯛꯇ ꯉꯝꯂꯛꯇꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯦ꯫ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ?" "ꯇꯨꯝꯈ꯭ꯔꯦ ꯉꯁꯥꯏꯅ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯇꯨꯝꯂꯁꯤ." ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯃꯈꯣꯏ ꯑꯁꯨꯝꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯃꯗꯤ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨ ꯆꯠꯄ ꯇꯝꯕꯤꯕ ꯑꯣꯏꯅ ꯎꯃꯪꯒꯤ ꯐꯖꯕ ꯌꯦꯡꯕ ꯑꯣꯏꯅ ꯂꯝ ꯀꯣꯏꯕ ꯑꯁꯨꯝ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯑꯣꯝ, ꯀ꯭ꯋꯥꯛ, ꯌꯣꯡ, ꯆꯣꯉꯥ ꯑꯇꯩ ꯁꯥꯁꯤꯡ ꯑꯁꯨꯝ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯆꯥ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯀ꯭ꯋꯥꯛꯅ "ꯌꯦꯡꯉꯨꯅꯦꯍꯦ, ꯂꯝꯍꯨꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯃꯆꯥ ꯑꯄꯤꯛꯄ ꯑꯁꯤꯒ ꯂꯥꯛꯂꯤꯕꯁꯦ." ꯌꯣꯡꯅ ꯑꯃꯨꯛ "ꯑꯣ, ꯎꯔꯦ, ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯍꯨꯔꯥꯟꯕ ꯃꯄꯥ ꯐꯠꯇꯕꯒꯤ ꯃꯆꯥꯁꯤꯡꯁꯦ
ꯁꯑꯣꯝꯅ ꯑꯃꯨꯛ ꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯃꯈꯣꯏꯁꯤꯡꯁꯦ꯫ ꯆꯣꯉꯥꯅ ꯑꯃꯨꯛ ꯑꯩꯁꯨꯅꯦ ꯃꯈꯣꯏꯁꯤ ꯎꯕꯗꯅꯦ ꯃꯤꯠ ꯑꯁꯤ ꯅꯥꯔꯕꯅꯤ꯫ ꯉꯁꯤ ꯅꯨꯃꯤꯠꯀꯤꯗꯤꯅꯦ ꯗꯥꯎꯒꯁꯦ ꯑꯝꯇ ꯌꯥꯔꯣꯏ ꯈꯪꯉꯤ꯫ ꯀ꯭ꯋꯥꯛꯅ ꯑꯃꯨꯛ ꯀꯔꯣꯝꯗꯒꯤ ꯍꯥꯏꯖꯤꯟꯗꯨꯅ ꯂꯥꯛꯂꯤꯅꯣ ꯈꯪꯗꯦ ꯋꯥꯅꯤ꯫ ꯆꯣꯉꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤꯅꯦ ꯃꯈꯣꯏꯁꯤꯡꯁꯦ ꯎꯃꯪ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯒ ꯌꯥꯔꯝꯂꯗꯤꯅꯦ ꯅꯍꯥꯟꯅꯅꯦ ꯑꯩꯒꯤ ꯇꯨꯝꯂꯕ ꯏꯆꯤꯟꯁꯤꯅꯅꯦ ꯍꯠ ꯍꯠꯇꯅ ꯇꯥꯟꯈ꯭ꯔꯗꯕꯅꯤ꯫ ꯌꯣꯡꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯃꯁꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯎꯃꯪ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯗꯅꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯨꯛꯇꯪ ꯍꯥꯏꯁꯤꯗꯅ꯫ ꯁꯑꯣꯝꯅ ꯑꯃꯨꯛ ꯑꯁ ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯅꯥꯈ꯭ꯔꯦ ꯍꯜꯂꯁꯤ ꯂꯥꯎ ꯗꯥꯎ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯕꯗꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯂꯝꯍꯨꯏ ꯃꯇꯩ ꯃꯅꯥꯎꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯝꯍꯨꯏ ꯂꯥꯕꯅ ꯅꯨꯄꯤ ꯍꯜꯂꯁꯤ ꯂꯥꯎ ꯀꯣꯟꯅ ꯑꯃꯨꯛꯅꯦ ꯅꯤꯡꯊꯤꯅꯅꯦ ꯏꯆꯥꯕꯨ ꯄꯨꯊꯣꯛꯄꯤꯔꯁꯤ ꯉꯁꯤꯒꯤꯗꯤꯅꯦ ꯐꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯍꯜꯂꯁꯤ ꯂꯥꯎ꯫ ꯍꯣꯏ ꯅꯨꯄꯥ ꯍꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯃꯆꯤꯟꯅ ꯏꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯍꯟꯗꯨꯅ ꯃꯈꯣꯏ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯗꯤ ꯐꯥꯔꯛꯄ ꯁꯥ ꯈꯔꯗꯨ ꯆꯥꯅꯔꯦ ꯑꯗꯨꯕꯨ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯗ꯭ꯔꯦ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯅꯨꯄꯥ ꯅꯪꯕꯨ ꯑꯍꯤꯡꯗꯤ ꯅꯄꯨꯛ ꯑꯗꯣ ꯂꯥꯝꯃꯅ ꯇꯨꯝꯕ ꯌꯥꯔꯔꯣꯏꯅꯦꯍꯦ ꯐꯥꯔꯛꯂꯤꯕ ꯁꯥ ꯈꯔꯁꯦ ꯌꯥꯝꯗ꯭ꯔꯕꯁꯨꯅꯦ ꯈꯔꯗꯤ ꯆꯥꯁꯤ ꯂꯥꯎ꯫ ꯅꯨꯄꯤ ꯑꯩ ꯉꯁꯤꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯣꯔꯦꯟꯅꯦ ꯏꯆꯥꯅ ꯑꯍꯤꯡꯗꯅꯦ ꯆꯥꯛ ꯂꯝꯂꯛꯂꯒ ꯆꯥꯅꯕ ꯈꯔ ꯊꯝꯕꯤꯔꯣ ꯍꯌꯦꯡꯗꯤ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯔꯅꯤ ꯅꯁꯥꯗꯣ ꯆꯣꯛꯊꯕꯅ ꯁꯥ ꯐꯥꯕ ꯑꯃꯠꯇ ꯉꯝꯂꯔꯣꯏ ꯃꯤ꯫ ꯅꯨꯄꯤ ꯅꯪ ꯁꯥꯔꯨꯅꯨ ꯑꯩ ꯆꯥꯔꯔꯣꯏ ꯉꯁꯤꯗꯤ ꯏꯆꯥꯗꯣ ꯀꯣꯟꯕꯤꯔꯒꯅꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯅꯪꯁꯨ ꯊꯦꯡꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯅ ꯐꯅ ꯊꯦꯝꯂꯕꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯁꯥꯁꯤꯡꯅ ꯃꯈꯣꯏꯗ ꯍꯦꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯝꯍꯨꯏ ꯂꯥꯕ ꯃꯄꯥꯟꯗ ꯐꯝꯅ ꯐꯝꯅ ꯊꯥ ꯌꯦꯡꯅ ꯌꯦꯡꯅ ꯑꯁꯨꯝ ꯈꯜꯂꯤ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗ ꯃꯤꯅ ꯑꯩꯒꯤ ꯏꯇꯨ ꯏꯆꯥꯗ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯑꯩ ꯑꯁꯦ ꯀꯌꯥꯗ ꯃꯥꯡꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅꯣ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯆꯪꯂꯛꯂꯤꯕ ꯅꯪꯁꯦ ꯀꯌꯥꯗ ꯃꯩꯔꯥꯕꯛ ꯊꯤꯍꯟꯒꯗꯧꯔꯤꯕ ꯑꯩꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯣ ꯉꯁꯤꯗꯤ ꯇꯨꯝꯊꯕ ꯌꯥꯗꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯁꯥ ꯉꯥꯁꯤꯡꯅ ꯎꯁꯤꯠꯄꯤꯗꯅ ꯑꯁꯨꯝ ꯂꯦꯜꯂꯛꯄꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯝꯍꯨꯏ ꯃꯇꯩ ꯃꯅꯥꯎꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤ ꯁꯥ ꯎꯆꯦꯛ ꯃꯈꯜ ꯁꯨꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅ ꯁꯥꯗꯥꯟꯕꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯔꯛꯄꯗ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯊꯥꯛꯂꯝꯕ ꯂꯥꯡ ꯑꯁꯤꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯂꯝꯍꯨꯏ ꯑꯗꯨꯗꯤ ꯈꯪꯖꯗꯕꯅ ꯅꯥꯄꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅ ꯂꯥꯡ ꯑꯗꯨ ꯅꯦꯠꯂꯨꯕꯗꯒꯤ ꯂꯥꯡ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯌꯦꯠꯁꯤꯟꯈꯤꯗꯨꯅ ꯂꯥꯡ ꯑꯗꯨꯗ ꯊꯨꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯉꯝꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯂꯥꯡ ꯑꯗꯨꯅ ꯂꯣꯏꯅ ꯌꯦꯠꯁꯤꯟꯈꯤꯕꯅ ꯉꯝꯂꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯋꯥꯕꯅ ꯇꯞ ꯇꯥꯗꯨꯅ ꯃꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯂꯥꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯃꯇꯤꯛ ꯂꯥꯡ ꯑꯗꯨꯅ ꯍꯦꯟꯅ ꯌꯦꯠꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯑꯩ ꯁꯥꯗꯥꯟꯕꯒꯤ ꯂꯥꯡꯗ ꯊꯨꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨꯕ ꯍꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯥꯁꯤꯡ ꯑꯗꯨ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯇꯥꯔꯕꯁꯨ ꯀꯅꯥꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯊꯣꯛꯄꯤꯔꯛꯇ꯭ꯔꯦ꯫ ꯁꯥ ꯈꯔ ꯑꯃꯗꯤ ꯃꯔꯝ ꯆꯠꯈꯤꯅꯤ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯉꯤ ꯍꯥꯏꯔꯅꯤ ꯃꯥꯒꯤ ꯃꯄꯥꯅ ꯊꯥꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯑꯁꯤꯗ ꯁꯤꯈ꯭ꯔꯕꯗꯤꯅꯦ ꯎꯃꯪ ꯑꯁꯦ ꯏꯪꯅ ꯂꯩꯔꯅꯤ ꯈꯔ ꯊꯨꯅ ꯁꯥꯗꯥꯟꯕꯁꯤꯡ ꯑꯁꯤꯅꯦ ꯄꯨꯕꯤꯈ꯭ꯔꯗꯤꯅꯦ ꯐꯔꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯅꯥꯁꯨ ꯃꯥꯒꯤꯗꯃꯛꯇ ꯊꯣꯛꯄꯤꯔꯛꯇ꯭ꯔꯦ꯫ ꯑꯁꯣꯝꯗꯗꯤ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯗ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯀꯩꯗꯧꯔꯕꯅꯣ ꯅꯨꯄꯥꯗꯨꯕꯣ ꯅꯍꯥꯟꯈꯩꯗꯤ ꯌꯥꯆꯪꯗ꯭ꯔꯤꯉꯩꯗ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ
ꯍꯦꯛꯇ ꯍꯜꯂꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯁꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯖꯥꯠꯂꯥ? ꯑꯁꯤ ꯈꯟꯗꯨꯅ ꯃꯆꯥ ꯀꯣꯏꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯃꯝꯂ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯦ꯫ ꯃꯍꯥꯛꯄꯨ ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯀꯔꯤ ꯀꯔꯝꯕ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯖꯥꯠꯅꯣ? ꯑꯇꯩ ꯁꯥꯁꯤꯡꯅꯒ ꯆꯤꯛꯄꯤꯈ꯭ꯔꯖꯥꯠꯂꯥ? ꯐꯨꯕꯤꯔꯕꯖꯥꯠꯂꯥ? ꯍꯥꯟꯅ ꯈꯔꯒ ꯅꯨꯡꯁꯤꯕꯤꯗꯕꯒ? ꯑꯁꯤ ꯈꯟꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯃꯆꯥ ꯑꯗꯨ ꯑꯁꯨꯝ ꯀꯣꯜꯂꯝꯕꯗꯒꯤ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯃꯆꯥꯕꯨ ꯁꯨꯝꯂꯝꯂꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯥꯍꯩꯕꯒꯤ ꯃꯈꯣꯜ ꯂꯥꯞꯇꯛꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯈꯠꯇꯨꯅ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯥꯡꯅ ꯃꯁꯥ ꯄꯨꯝꯕ ꯌꯦꯠꯁꯤꯟꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯝꯍꯨꯏ ꯑꯗꯨ ꯄꯥꯈꯠꯄꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯅ "ꯀꯔꯤꯅꯣ ꯅꯨꯄꯥ? ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯑꯣ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ" ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞ ꯇꯥꯅ ꯍꯦꯛ ꯀꯞꯂꯦ꯫ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯆꯣꯛꯊꯔꯕ ꯃꯃꯤꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ "ꯅꯨꯄꯤ, ꯑꯩꯕꯨ ꯂꯥꯡ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ. ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯏꯁꯥꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯦ. ꯏꯆꯥꯗꯤ? ꯑꯉꯥꯡꯗꯤ ꯌꯨꯝꯗ ꯑꯩꯅ ꯁꯨꯝꯗꯨꯅ ꯊꯝꯂꯝꯃꯤ. ꯅꯪ ꯂꯥꯛꯃꯟꯗꯕꯗꯒꯤꯅꯦ. ꯅꯪ ꯉꯥꯏꯕ ꯊꯣꯛꯂꯛꯄꯅꯦ. ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪ ꯑꯣꯏꯔꯝꯂꯤꯁꯤꯕꯣ? ꯅꯨꯄꯥ, ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯀꯔꯤꯅꯣ ꯅꯨꯄꯤ? ꯅꯪꯅ ꯏꯆꯥ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯊꯝꯂꯝꯂꯒ ꯂꯥꯛꯂꯤꯁꯤꯕꯣ? ꯁꯥ ꯀꯩꯗ ꯑꯃꯨꯛ ꯏꯆꯥꯗꯣ ꯆꯥꯕꯤꯈꯤꯅꯤ. ꯆꯠꯂꯣ, ꯏꯆꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ. ꯆꯠꯂꯨꯅꯦꯍꯦ, ꯏꯆꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ ꯍꯥꯏꯕꯅꯤ ꯅꯨꯄꯤ꯫ ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯂꯥꯕꯅ ꯒꯤꯔꯤ ꯇꯛꯇꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯃꯆꯥ ꯑꯗꯨ ꯂꯧꯔꯨꯔꯦ꯫ ꯑꯗꯨꯒ ꯂꯝꯍꯨꯏ ꯂꯥꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨꯅ ꯃꯆꯥꯕꯨ ꯃꯅꯥꯛꯇ ꯁꯨꯝꯕꯤꯔꯒ ꯃꯌꯥꯅ ꯃꯈꯨꯠꯅ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯠꯂꯤꯕ ꯂꯥꯡ ꯑꯗꯨ ꯐꯅ ꯀꯟꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯂꯧꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯆꯣꯛꯊꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯋꯥꯕꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯤꯀꯞ ꯈꯪꯗꯣꯛꯊꯣꯔꯛꯏ꯫ ꯅꯨꯄꯥ, ꯍꯧꯒꯠꯂꯨꯁꯦ. ꯁꯇꯥꯟꯕꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤꯌꯦ. ꯅꯪ ꯅꯣꯡꯃꯗ ꯍꯧꯒꯠꯂꯨꯁꯦ. ꯃꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯪꯒꯤ ꯂꯥꯡꯁꯦ ꯑꯝꯇ ꯂꯧꯊꯣꯛꯁꯤꯁꯦ. ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯀꯞꯅ ꯂꯥꯡ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯅ "ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ. ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ. ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯑꯁꯨꯛ ꯇꯤꯡꯊꯥꯅ ꯀꯞꯂꯤꯕꯁꯤ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯕꯣ? ꯅꯨꯄꯤ, ꯇꯣꯛꯂꯣ. ꯀꯅꯥꯁꯨ ꯈꯨꯝꯂꯛꯂꯔꯣꯏ. ꯀꯅꯥꯁꯨ ꯊꯣꯛꯂꯛꯂꯔꯣꯏ. ꯅꯪ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅꯅꯦ ꯀꯅꯥꯁꯨ ꯏꯕꯥꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯔꯣꯏ. ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔ ꯃꯥꯜꯂꯦ. ꯅꯪ ꯏꯆꯥꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ. ꯏꯆꯥꯁꯦ ꯅꯪ ꯅꯤꯡꯊꯤꯅ ꯌꯦꯡꯂꯛꯎꯀꯣ. ꯑꯩ ꯅꯪꯕꯨ ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯉꯥꯏꯔꯝꯒꯦꯀꯣ ꯅꯨꯄꯤ." ꯑꯗꯨꯕꯨ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯗꯤ ꯆꯤꯜꯂꯨ ꯀꯧꯕ ꯌꯥꯗ꯭ꯔꯦ꯫ ꯑꯇꯩ ꯎꯃꯪꯒꯤ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯦꯡꯊꯥꯁꯤꯡ ꯑꯗꯨ ꯇꯥꯔꯕꯁꯨ ꯀꯅꯥꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯗꯥꯟꯕ ꯑꯗꯨ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯂꯥꯕꯅ "ꯅꯨꯄꯤ, ꯁꯥꯗꯥꯟꯕ ꯂꯥꯛꯑꯦ. ꯅꯪ ꯆꯦꯜꯂꯣ. ꯑꯩꯗꯤ ꯍꯤꯡꯂꯔꯣꯏ. ꯅꯪ ꯆꯦꯜꯂꯣ. ꯏꯆꯥꯁꯤ ꯄꯨꯗꯨꯅ ꯅꯪ ꯆꯦꯜꯂꯣ. ꯏꯆꯥꯒ ꯅꯪꯒꯗꯤꯅꯦ ꯍꯤꯡꯗꯕ ꯌꯥꯗꯦ. ꯆꯦꯜꯂꯣ." ꯍꯥꯏꯗꯨꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯗꯤ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯃꯆꯥꯒꯤ ꯋꯥꯖꯕ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨ ꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯍꯥꯟꯅ ꯊꯝꯂꯨꯔꯒꯦ ꯈꯟꯗꯨꯅ ꯇꯨꯝꯂꯤꯕ ꯃꯆꯥ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯜ ꯑꯗꯨꯗ ꯊꯝꯕꯤꯔꯝꯂꯒ ꯃꯆꯥꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯝꯂꯒ
ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇꯝꯅ ꯑꯃꯨꯛ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯃꯇꯝꯗꯗꯤ ꯁꯥꯗꯥꯟꯕ ꯑꯗꯨ ꯂꯩꯔꯝꯂꯦ꯫ ꯁꯥꯗꯥꯟꯕ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯅꯝꯐꯨꯗ ꯐꯥꯗꯨꯅ ꯂꯥꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯗꯥꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯣꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯗꯥꯟꯕꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯥꯗꯥꯟꯕ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯁꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯐꯥꯗꯧꯔꯦ ꯈꯪꯂꯕꯗ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯁꯥꯗꯥꯟꯕ ꯑꯗꯨꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯥꯎꯔꯕ ꯁꯥꯗꯥꯟꯕ ꯑꯗꯨꯅ ꯈꯨꯗꯛꯇ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯕꯨ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯗꯤ ꯑꯉꯥꯎꯕꯤꯒꯨꯝꯅ ꯑꯣꯏꯈ꯭ꯔꯦ꯫ ꯈꯣꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯕꯨ ꯂꯩꯕꯥꯛꯇ ꯃꯈꯣꯛ ꯑꯗꯨ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨ ꯃꯁꯥ ꯑꯗꯨ ꯀꯣꯏꯂꯦꯡ ꯂꯦꯡꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯂꯥꯛꯅꯔꯤ꯫ "ꯅꯨꯄꯥ, ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣ ꯅꯨꯄꯥ! ꯑꯗꯨꯝꯅ ꯇꯧꯒꯅꯣ, ꯍꯧꯒꯠꯂꯣ! ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯅꯨꯄꯤ ꯅꯪꯗ ꯀꯧꯔꯛꯈꯨ꯫ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯦꯡꯗꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕꯗꯤ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯆꯥꯗꯤ ꯀꯅꯥꯅ ꯌꯣꯛꯄꯤꯒꯅꯤ? ꯀꯅꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄꯤꯅꯤ? ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣꯁꯤ ꯅꯨꯄꯥ!" ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤ ꯁꯤꯟꯊꯔꯝꯃꯤ꯫ ꯁꯥꯗꯥꯟꯕ ꯑꯗꯨꯗꯤ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯆꯨꯝꯅ ꯈꯣꯡꯅꯤꯕꯣꯏ ꯅꯤꯡꯕꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯅ "ꯍꯦ ꯁꯥꯗꯥꯟꯕ ꯐꯠꯇꯕ, ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯈꯪꯗꯕ, ꯄꯤꯛꯂꯤꯕ ꯏꯆꯥ ꯆꯦꯟꯖꯗꯨꯅ ꯂꯩꯔꯤꯕ ꯏꯇꯩ ꯏꯅꯥꯎꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯥꯠꯄꯤꯕ! ꯅꯪꯁꯨ ꯄꯤꯛꯂꯤꯕ ꯅꯆꯥꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯒꯨꯝꯅ ꯖꯤꯕ ꯄꯥꯟꯕ ꯑꯃꯒꯤ ꯃꯈꯨꯠꯇ ꯅꯪꯁꯨ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅꯁꯨ ꯅꯪꯒ ꯀꯥꯏꯅꯕ ꯑꯣꯏꯌꯨꯀꯣ꯫ ꯃꯗꯨꯗ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯩꯅ ꯏꯆꯥ ꯀꯥꯏꯅꯕꯒꯤ, ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯁꯦ ꯅꯪꯁꯨ ꯈꯪꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯁꯥꯗꯥꯟꯕ ꯑꯗꯨꯗ ꯁꯥꯞ ꯇꯧꯔꯝꯃꯤ꯫ ꯈꯪꯗꯕ ꯁꯥꯗꯥꯟꯕ ꯑꯗꯨꯗꯤ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯠꯇꯣꯛꯇꯨꯅ ꯃꯌꯨꯝꯗ ꯑꯁꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯑꯅꯤꯃꯛ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯃꯥꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 18 ꯁꯨꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯥꯅꯕ ꯑꯃꯗꯤ ꯆꯦꯡ ꯆꯥꯛ ꯃꯌꯥꯝ ꯂꯩꯔꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯀꯌꯥꯁꯨ ꯂꯩꯔꯛꯇꯨꯅ ꯍꯔꯥꯎꯅ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯗꯤ ꯂꯝꯍꯨꯏ ꯃꯆꯥ ꯑꯗꯨꯗꯤ ꯃꯄꯥꯒ ꯃꯃꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅ ꯃꯀꯣꯟ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯍꯧꯖꯤꯛꯁꯨ ꯇꯨꯝꯂꯤ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯄꯥꯒ ꯃꯃꯥꯒꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯝꯍꯨꯏ ꯃꯆꯥ ꯑꯗꯨꯅ ꯈꯣꯡꯗꯨꯅ ꯀꯞꯅ ꯀꯞꯅ ꯀꯧꯔꯕꯁꯨ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯂꯝꯍꯨꯏ ꯃꯆꯥ ꯑꯗꯨꯁꯨ ꯃꯄꯥꯒ ꯃꯃꯥꯒ ꯀꯧꯗꯨꯅ ꯀꯞꯄꯗ ꯃꯈꯣꯟ ꯑꯗꯨ ꯐꯥꯎꯕ ꯄꯨꯡꯁꯤ ꯁꯤꯔꯦ꯫ ꯈꯣꯡꯕ ꯌꯥꯕ ꯈꯣꯡꯂꯝꯂꯒ ꯂꯝꯍꯨꯏ ꯃꯆꯥ ꯑꯗꯨ ꯋꯥꯃꯟꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯄꯒ ꯃꯄꯥꯒ ꯃꯃꯥꯒꯗꯨ ꯑꯃꯨꯛ ꯈꯣꯡꯗꯨꯅ ꯀꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯅ ꯁꯥ ꯑꯀꯪꯕ ꯈꯔ ꯃꯆꯥꯒꯤꯗꯃꯛꯇ ꯌꯥꯟꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯃꯄꯨꯛ ꯂꯥꯃꯟꯗꯨꯅ ꯂꯝꯍꯨꯏ ꯃꯆꯥꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯥꯗꯥꯟꯕ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ, ꯑꯍꯥꯎꯕ ꯀꯌꯥ ꯑꯃ ꯃꯥꯅ ꯂꯩꯔꯛꯄꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯃꯆꯥ ꯑꯗꯨ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅ ꯃꯃꯥꯅ ꯊꯝꯂꯝꯕ ꯁꯥ ꯑꯀꯪꯕꯁꯤꯡ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯀꯣꯏꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯤꯒꯨꯝꯕ ꯑꯐꯪ ꯑꯐꯪꯕ ꯆꯥꯗꯨꯅ ꯍꯤꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯝꯍꯨꯏ ꯃꯆꯥ ꯑꯗꯨ ꯆꯦꯟꯕ ꯆꯣꯡꯕ ꯉꯝꯖꯔꯛꯂꯦ꯫ ꯁꯥꯗꯥꯟꯕꯒꯤ ꯃꯌꯨꯝ ꯑꯗꯨꯒ ꯎꯃꯪ ꯑꯗꯨꯒ ꯀꯌꯥ ꯂꯥꯞꯅꯕ ꯑꯣꯏꯔꯝꯗꯦ, ꯏꯅꯛ ꯅꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯁꯥ ꯇꯥꯟꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯅ "ꯄꯥꯕꯨꯡ, ꯄꯥꯕꯨꯡ ꯀꯥꯏ ꯆꯠꯂꯤꯅꯣ?" "ꯄꯥꯕꯨꯡꯅꯦ, ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯒꯦꯀꯣ, ꯎꯃꯪꯗꯅꯦ꯫ ꯏꯃꯥꯒꯅꯦ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ, ꯏꯄꯥꯅꯅꯦ ꯉꯟꯅ ꯍꯜꯂꯛꯀꯦꯁꯦ, ꯏꯆꯥꯒꯤꯅꯦ ꯑꯍꯥꯎ ꯑꯍꯥꯎ ꯃꯌꯥꯝ ꯂꯩꯔꯛꯇꯣꯏꯅꯦ꯫ ꯆꯠꯈꯤꯅꯨ ꯄꯥꯕꯨꯡ." "ꯍꯩꯃꯥ ꯇꯣꯝꯕ, ꯏꯄꯥ ꯉꯟꯅ ꯍꯜꯂꯛꯀꯦꯁꯦ, ꯇꯨ ꯅꯃꯥꯒꯅꯦ ꯂꯩꯔꯝꯃꯨꯁꯦ, ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ."
ngasi mang hasu yamna nungaite chatbikhrnuba haiduna magi nupina su hailaklami adu nupa aduna nganna halakki haiduna yadaduna chatkhre adubu laibak thibana sadan ba adu ubangda saji amo malumduna pharingaida saji labana tunglomdagi machi aduna kanna thilakpadagi pukchep adu ina pungthok thoklami adubu mana mangonda yarakpa khudai aduna kanni asinduna yamna wana sitduna mayum tana laklami aduga tapna magi nupibu kaurei ibeton ibeton chenthurapatadi mapuroiba aduna oramliba phibam adu ubada pakhatkiduna mapuroiba bu konduna kaple tofam khangda adubu mapuroiba adudi I thokpa hemankhibana amadi saji adugi machi aduna thilakiba aduda yamna luna changkhibana mahak kanba ngamkhijre khawang chenduna ibeton kappa yaba kaple karisu khangzadriba machanupa adusu mamana kappa adu uraga mapabu kawkawduna mapiti tokjari asumna ibeton su mapureba laikhidabadagi wakhaladuna laina oiduna amadi magi mitmangmaktada mapureba noikiba phibam adu ningsingduna amuk kap amuk nok angaubigumna matam khra leiramlaga mahaksu tayong pan hadokhirami asumna lamui amum adugi saptagi tomba adu mapaga mamaga nganna setnakhirami macha apikpa adubu hundoklamduna karisu khangzadriba chahi 13 da ngaijariba tombadi mamasu mapasu anina tayong pan thadokhrabada lamangna hawa punsi haibidu oikri piklaba angang mana imungi bar pumba pupul tarami cha ising thongba phisu phizamba magi makuta loina tarami lekai gi hanubi amana nungai taduna mahak pu hek marakta cha insang pipirakpa naktragana thongbirambasu yawi amadi tomba bu sumana cha insang thongba hek takpirami amadi ate imung pubagi ingkhol subagi thabak singsu khara tambirami tomba ingkholdagi mana masing khra thattuna mai haugatuna hauba hautaba cha ising thongduna chaba kareubu kandasu chadana lenbasu yawi nongma tomba adu umangda haira thiba laklami adubu lamakhangda pungkak chawba kaisalama thainarami kaisaladuna pikliba tombada choksilakadabagi sem sadana leyami madu ubada tomba yamna kirami tomba adu kimanbadagi kappa hauраklami kana leibage ai mumda kanbiyo ai kaisalna chakhidawre aidi sadan balak basunati haira hekpa lakjabane ai mumda kanbiyo haidana tombana makoladu nik launa hairaklami pungkak chawba kaisaladu asamasum naksilakpana tombagi mana yorakadawre tombasu kina matung adu tamna sumhalli kaisaladudi maya hikatuna asamasum changsilai tomba adu tusinkhre kaisaladuna mahakki manakta chaksilakpaga karomdagino khangdana pungkak chawba lamui amana kaisaladubu chongsinduna namsinkhre madudagidi kaisaladu hauduna chenkhre madudagidi tomba lamui adu ubada amuk hena kibana mamit phawba pangba ngamkhije adubu lamui adudi mahakki mapan hatkiba lamui mate manawgi machadu oiramki lamui aduna tombabu chabagi mahuta mahakki manakta phamthaduna kulaklami sa uchek ataina hani yengbidana hundoktuna thambiraba lamui machaduna magumna ngang oiriba tomba adu ubada mahakki mapang ama phanglabagumna haraujarami tombana uisilam mamit ani adu pangthorakpada ure lamui adu magi manakta phamdun leiramba adu lamui adu ki mit adu mangonda nuksini yengbagumna phawrai masigi lamui asidi aibu chage tawa mande asi haiduna makut adu tingthoktuna tomban lamui adu yemkokta tapna nanbirakli lamui macha adu ateba huyamagumna tethakre aduga tombada lekba horaklami asumna asum tomba lamui aduga ngaihak leira matungda mayumda halakpada lamui adusu asum tapna lomduna magi matung inarakpa adu mana khanglaktuna nangsu aigi nakta leningro nangbu
ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯒ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ? ꯍꯥꯏꯗꯅ ꯐꯝꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯄꯗ ꯂꯝꯍꯨꯏ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯀꯅꯥꯁꯨ ꯃꯥꯒꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅꯅꯦ ꯑꯩꯒ ꯂꯩꯅꯤꯡꯂꯕꯗꯤ ꯑꯩꯈꯣꯏꯗꯅꯦ ꯑꯩꯒ ꯂꯩꯔꯁꯤꯁꯦ꯫ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯏꯃꯥ ꯏꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯕ꯫ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯗꯨꯅꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯇꯣꯝꯕꯅ ꯂꯝꯍꯨꯏ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯇꯣꯝꯕꯒꯤ ꯏꯪꯈꯣꯜ ꯁꯝꯕꯜꯁꯨ ꯃꯥꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯤꯔꯝꯃꯤ꯫ ꯁꯥ ꯎꯆꯦꯛ ꯑꯇꯩꯅꯁꯨ ꯇꯣꯝꯕꯗ ꯑꯃꯠꯇ ꯂꯥꯛꯆꯕ ꯉꯝꯂꯝꯗꯦ꯫ ꯇꯣꯝꯕꯅꯁꯨ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯍꯦꯛ ꯃꯅꯥꯎ ꯅꯨꯄꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯝꯍꯨꯏ ꯑꯗꯨꯒ ꯇꯣꯝꯕ ꯑꯗꯨꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤꯅꯅ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯈꯤ꯫